ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯄꯤꯁ ꯔꯦꯂꯤꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯨꯀꯤꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛꯇ ꯗ꯭ꯔꯣꯟꯁꯤꯡꯗꯒꯤ ꯕꯣꯝ ꯍꯩꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯃꯤꯆꯝ ꯅꯨꯄꯤ ꯑꯃ ꯁꯤꯔꯦ, ꯄꯥꯎꯃꯤ ꯌꯥꯎꯅ ꯃꯤꯑꯣꯏ 11 ꯁꯣꯛꯂꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯄꯤꯁ ꯔꯦꯂꯤ ꯆꯠꯈꯤꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯩꯇꯩ ꯈꯨꯜꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯅꯣꯡꯃꯩ ꯐꯥꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃ ꯐꯥꯎꯕ ꯂꯩꯅꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯧꯔꯒ ꯀꯧꯇ꯭ꯔꯨꯛ, ꯀꯗꯥꯡꯕꯟ ꯑꯃꯗꯤ ꯁꯦꯛꯃꯥꯏꯒꯤ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯍꯩꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯍꯥꯠꯈ꯭ꯔꯦ꯫ ꯄꯥꯎꯃꯤ ꯑꯃ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯎꯅ ꯃꯤꯑꯣꯏ 11 ꯍꯦꯟꯅ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯧꯇ꯭ꯔꯨꯛ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯕꯪꯀꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯉꯥꯡꯕꯝ ꯁꯨꯔꯕꯂꯥꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯉꯥꯡꯕꯝ ꯔꯣꯖꯤꯌꯥ ꯆꯍꯤ 11ꯁꯨ ꯃꯈꯨꯠꯇ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗꯗꯤ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯜ ꯉꯥꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯐꯣꯡꯗꯣꯔꯛꯈꯤꯗꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯁꯤꯕꯒꯤ ꯄꯥꯎ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯊꯥ 6 ꯑꯁꯤꯗ ꯑꯆꯧꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩꯒꯤ ꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯉꯥꯡꯕꯝ ꯅꯤꯡꯉꯣꯜ ꯑꯉꯣꯝ ꯑꯣꯡꯕꯤ ꯁꯨꯔꯕꯂꯥ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯉꯥꯡꯕꯝ ꯔꯣꯖꯤꯌꯥꯅ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯟꯅꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯗꯕꯜ ꯕꯦꯔꯦꯜ ꯄꯥꯏꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯉꯥꯏꯍꯥꯛ ꯃꯥꯌꯣꯛ ꯌꯥꯈꯤ꯫ ꯄꯨꯡ ꯑꯃꯔꯣꯝ ꯍꯦꯟꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯋꯣꯛ ꯑꯊꯣꯡ ꯇꯧꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯕ ꯇꯨꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯃꯈꯜꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯍꯩꯊꯔꯛꯈꯤꯕꯅꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯕꯣꯝ ꯍꯩꯊꯔꯛꯄ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯐꯝꯗ ꯕꯣꯝ ꯇꯥꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯟꯊꯦꯡꯅꯅꯕ ꯆꯪꯁꯤꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡ ꯑꯗꯨꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯂꯩꯕ ꯌꯨꯝꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯐꯝꯁꯤꯡꯗ ꯃꯄꯥ ꯇꯝꯗꯨꯅ ꯕꯣꯝ ꯍꯩꯊꯔꯛꯈꯤ꯫ ꯕꯣꯝ ꯍꯩꯊꯔꯛꯄ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯔꯛꯄ ꯗ꯭ꯔꯣꯟꯗꯒꯤ ꯑꯣꯏꯔꯛꯄ ꯃꯔꯝꯅ ꯗ꯭ꯔꯣꯟ ꯄꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨꯡ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯠꯅ ꯎꯕ ꯐꯪꯅꯈꯤꯗꯦ꯫ ꯕꯣꯝ ꯇꯥꯔꯛꯇꯨꯅ ꯄꯣꯈꯥꯏꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯅꯈꯤꯕꯅꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯝ 5ꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯑꯀꯥꯏ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎ ꯂꯧꯕ ꯆꯪꯁꯤꯟꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯇꯔ ꯑꯦꯂꯥꯡꯕꯝ ꯃꯨꯁꯨꯛꯁꯨ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯇ ꯕꯣꯝ ꯃꯆꯦꯠ 2 ꯆꯪꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯈ꯭ꯔꯨꯗ ꯄꯥꯟꯕ ꯕꯣꯝ ꯃꯆꯦꯠ ꯑꯃꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜ 2 ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯉꯥꯁꯦꯛꯄꯝ ꯔꯣꯕꯥꯔꯠ ꯆꯍꯤ 19 ꯀꯧꯏ꯫ ꯃꯍꯥꯛ ꯑꯋꯥꯡ ꯈꯨꯅꯧ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ DIG ꯔꯦꯟꯖ 1 N ꯍꯦꯔꯣꯖꯤꯠꯀꯤ ꯑꯦꯁꯀꯣꯔꯠ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯩ ꯃꯔꯨꯅ ꯑꯣꯏ ꯊꯪꯕ ꯈꯣꯡꯗ ꯑꯃꯁꯨꯡ ꯕꯣꯝ ꯃꯆꯦꯠꯅ ꯄꯨꯛꯆꯦꯞꯇ ꯄꯥꯜꯂꯤ꯫ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟꯁꯤꯡꯗꯒꯤ ꯕꯣꯝ ꯍꯩꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯨꯗ ꯆꯞ ꯆꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯀꯨꯀꯤꯁꯤꯡꯒꯤ ꯑꯦꯇꯦꯛꯇ ꯁꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯄ ꯄꯥꯎ ꯂꯦꯞꯇꯅ ꯇꯥꯟꯅꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯃꯤꯑꯣꯏ 11 ꯔꯣꯝ ꯁꯣꯛꯇꯨꯅ ꯔꯤꯝꯁ, ꯖꯦꯅꯤꯝꯁ, ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯉꯩꯒꯤ ꯇꯥꯟꯐꯝ ꯑꯗꯨꯗ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤ꯫ ꯂꯝꯕꯤ ꯊꯤꯡꯂꯕꯗꯨ ꯈꯨꯜ ꯉꯥꯛꯄꯁꯤꯡ, ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯃꯁꯨꯡ ꯃꯤ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯑꯦꯝꯕꯨꯂꯦꯟꯁ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯊꯣꯔꯛꯇꯨꯅ ꯐꯨꯝꯂꯧꯔꯣꯝꯗ ꯆꯪꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫
ꯃꯈꯣꯏꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯂꯨꯕꯗꯒꯤ ARꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯄ ꯑꯃꯁꯨꯡ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯧꯇ꯭ꯔꯨꯛ ꯂꯧꯁꯤꯜꯂꯦ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡ ꯍꯔꯥꯎꯅꯈ꯭ꯔꯦ꯫ ꯀꯧꯇ꯭ꯔꯨꯛꯇ ꯃꯩꯇꯩ ꯈꯨꯜꯗ ꯀꯨꯀꯤꯁꯤꯡꯅ ꯀꯨꯝꯊꯔꯛꯇꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯌꯨꯝ 6 ꯂꯣꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯩ ꯊꯥꯔꯤꯉꯩ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛ ꯃꯩꯇꯩ ꯈꯨꯜ ꯑꯁꯤ ꯂꯧꯁꯤꯜꯂꯦ ꯍꯥꯏꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯀꯌꯥꯃꯔꯨꯝꯁꯨ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯐꯥꯒꯠꯄꯗꯒꯤ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯂꯩꯔꯝꯕ ꯕꯪꯀꯔꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯅꯝꯗꯨꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯩ ꯊꯥꯒꯠꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯎꯅꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯀꯧꯇ꯭ꯔꯨꯛ ꯈꯨꯜ ꯂꯧꯁꯤꯜꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯇꯧꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯂꯣꯝ ꯇꯥꯔꯛꯄꯗ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯍꯥꯏ-ꯇꯦꯛ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯕꯣꯝ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯒ ꯅꯛꯅꯅ ꯂꯩꯕ ꯇꯝꯄꯥꯛꯀꯤ ꯈꯨꯜꯁꯤꯡꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯁꯤꯡ ꯑꯃꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯑꯃꯁꯨꯡ ꯌꯦꯛꯅꯕꯁꯤꯡ ꯅꯤꯡꯊꯤꯅ ꯂꯥꯛꯁꯤꯟꯅꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ SP ꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯁꯤꯡꯁꯨ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯇꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯝꯁꯥꯡ ꯄꯨꯂꯤꯁ OC ꯑꯃꯗꯤ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯀꯧꯇ꯭ꯔꯨꯛꯇ ꯂꯥꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯃꯐꯝ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄ ꯂꯩꯍꯟꯕ ꯌꯥꯔꯣꯏ, ꯂꯩꯍꯜꯂꯕꯗꯤ ꯌꯨꯝꯕꯨ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯒꯅꯤ ꯍꯥꯏꯔꯝꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯂꯩꯍꯟꯗ꯭ꯔꯕ ꯃꯇꯨꯡ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯧꯇ꯭ꯔꯨꯛꯀꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡꯗꯒꯤ ꯉꯁꯤ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛꯇ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯌꯦꯡꯒꯤ ꯑꯃꯗꯤ ꯀꯧꯇ꯭ꯔꯨꯛꯀꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯈꯨꯟꯖꯥ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯩꯇꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯊꯤꯕ ꯂꯤꯡꯖꯦꯜ ꯎꯠꯂꯤꯕ ꯑꯁꯤꯒꯨꯝꯅ ꯀꯨꯀꯤꯁꯤꯡꯗꯁꯨ ꯎꯠꯄꯤꯌꯨ꯫ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯝꯁꯥꯡ OCꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯔꯒ ꯀꯨꯀꯤꯁꯤꯡ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯨꯔꯕꯂꯥꯒꯤ ꯍꯛꯆꯥꯡ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯐꯌꯦꯡꯒꯤ ꯃꯤꯌꯥꯝꯒ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯅ ꯐꯌꯦꯡ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯡꯊꯧꯖꯝ ꯇꯣꯃꯥꯂꯩꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ, ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯈꯣꯏꯒ ꯌꯥꯅꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯨ ꯈꯨꯜ ꯉꯥꯛꯄ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄꯅꯤ꯫ ꯆꯩꯔꯛꯁꯤꯗ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯥꯟꯅꯒꯨꯝꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯆꯤꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯄꯗꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤꯡꯗ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯒꯤ ꯈꯨꯠꯂꯥꯏꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯥꯒꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯆꯤꯡꯒꯤ ꯂꯝꯗꯝꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕ ꯂꯩꯇꯕꯅ ꯔꯦꯗ ꯖꯣꯟ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯂꯩꯉꯥꯛ ꯑꯃꯗꯤ ꯐꯌꯦꯡꯒꯤ ꯃꯤꯌꯥꯝꯒ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯧꯔꯣꯏ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯣꯝ ꯈꯨꯟꯖꯥ ꯈꯔ ꯈꯨꯜ ꯉꯥꯛꯄꯅ ꯀꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯗꯥꯡꯕꯟꯒ ꯇꯥꯏꯅꯕ ꯈꯥꯔꯝ ꯊꯥꯗꯧꯒꯤ ꯀꯣꯝ ꯈꯨꯟꯖꯥ ꯈꯔ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯀꯗꯥꯡꯕꯟ ꯄꯥꯔꯠ 2 ꯑꯦꯔꯤꯌꯥꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯀꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯀꯧꯇ꯭ꯔꯨꯛꯇ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯣꯝ ꯈꯨꯟꯖꯥ ꯑꯗꯨ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯀꯨꯀꯤꯁꯤꯡꯒꯤ ꯊꯧꯑꯣꯡ ꯊꯪꯒꯥꯜ ꯌꯨꯅꯤꯌꯟꯅ ꯀꯟꯗꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯗꯔ ꯍꯤꯜꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯤꯁ ꯔꯦꯂꯤꯒꯤ
ꯃꯤꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ SDSAꯒꯤ ꯊꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯐꯨ ꯆꯩꯕ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯊꯪꯒꯥꯜ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯂꯨꯞ ꯊꯪꯒꯥꯜ ꯌꯨꯅꯤꯌꯟꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯋꯤꯡꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯥꯒꯁꯠ 23ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯪꯒꯥꯜ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯀꯨꯀꯤꯁꯤꯡꯒꯤ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯆꯠꯂꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯪꯒꯥꯜ ꯌꯨꯅꯤꯌꯟ ꯇꯔꯥꯏꯅ ꯂꯧꯗꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯑꯗꯨ ꯄꯥꯡꯊꯣꯛꯄꯤꯗꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯑꯄꯤꯜ ꯇꯧꯔꯕ ꯐꯥꯎꯕ KSO ꯁꯥꯗꯔ ꯍꯤꯜꯁꯅ ꯔꯦꯂꯤ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ꯫ KSO ꯁꯥꯗꯔ ꯍꯤꯜꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯤꯟꯈꯤꯕ ꯄꯤꯁ ꯔꯦꯂꯤꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯏꯆꯝ ꯆꯝꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯂꯒ ꯂꯩꯖꯕ SDSA ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯐꯨꯕ ꯆꯩꯕ ꯏꯟꯕꯅꯆꯤꯡꯕ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯔꯦꯂꯤ ꯆꯠꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯣꯔꯁ ꯑꯗꯨ ꯎꯠꯇꯨꯅ ꯀꯤꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ KSO ꯁꯥꯗꯔ ꯍꯤꯜꯁꯅ ꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃꯗ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯈꯣꯜꯂꯥꯎ ꯂꯥꯎꯗꯅ ꯆꯠꯄ ꯈꯣꯡꯆꯠꯅꯤ ꯍꯥꯏꯅ ꯄꯟꯈꯤꯕ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡ ꯑꯗꯨꯅ ꯈꯟꯅꯕ ꯍꯧꯕꯒꯤ ꯃꯑꯣꯡꯗ "ꯗꯤꯁ ꯏꯖ ꯀꯨꯀꯤꯂꯦꯟ, ꯋꯤ ꯋꯥꯟꯠ ꯀꯨꯀꯤꯂꯦꯟ" ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯂꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯅꯆꯤꯡꯕ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯟꯗꯣꯔꯛꯂꯤꯕ ꯑꯗꯨꯗ ꯆꯃꯝꯅꯕ ꯂꯩꯔꯕꯗꯤ ꯈꯣꯡꯖꯪ ꯑꯗꯨ ꯏꯪꯊ ꯇꯞꯊꯕ ꯄꯨꯔꯛꯅꯕ ꯆꯠꯈꯤꯕ ꯈꯣꯡꯆꯠꯂ ꯅꯠꯇ꯭ꯔꯒ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯗ ꯑꯗꯨꯃꯛ ꯈꯣꯜꯂꯥꯎ ꯂꯥꯎꯔꯒ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ KSO ꯁꯥꯗꯔ ꯍꯤꯜꯁ ꯒꯨꯝꯅ ꯂꯨꯞ ꯑꯃ ꯑꯆꯨꯝꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯁꯨꯡ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕꯗ ꯀꯥꯏꯍꯟꯕ ꯌꯥꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯂꯦꯞꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅꯁꯨ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯊꯕꯛ ꯂꯧꯈꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯁꯨ ꯉꯔꯥꯡ KSO ꯁꯥꯗꯔ ꯍꯤꯜꯁꯀꯤ ꯄꯤꯁ ꯔꯦꯂꯤꯗ ꯆꯠꯊꯈꯤꯕ ꯏꯔꯥꯡ ꯁꯥꯒꯠꯄ ꯑꯃꯁꯨꯡ ꯇꯝꯊꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡꯗ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯅꯨꯡ ꯈꯨꯜꯂꯒ SDSOꯒꯤ ꯊꯧꯃꯤꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ "ꯋꯤ ꯗꯤꯃꯥꯟꯗ ꯀꯨꯀꯤꯂꯦꯟ, ꯗꯤꯁ ꯏꯖ ꯀꯨꯀꯤꯂꯦꯟ" ꯍꯥꯏꯅ ꯂꯥꯎꯈꯤꯕ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ꯫ ꯉꯔꯥꯡ SDSAꯒꯤ ꯊꯧꯃꯤꯁꯤꯡꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ DGP 𝗞𝗨𝗪 ꯀꯣꯀꯣꯃꯤ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯉꯥꯛ-ꯁꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ-ꯁꯦꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ DGP ꯔꯥꯖꯤꯕ ꯁꯤꯡ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ 𝗬𝗔ꯀꯨꯃꯥꯔꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯉꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯤꯕ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯈꯨꯜꯉꯥꯛꯄꯁꯤꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗꯒꯤ ꯈꯨꯜꯉꯥꯛꯄꯁꯤꯡ ꯂꯩꯇꯕꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯈꯨꯠ ꯋꯥꯠꯄꯒꯤ ꯃꯃꯤ ꯇꯥꯈꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕ ꯌꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯉꯥꯛ-ꯁꯦꯟꯕ ꯉꯝꯗ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ DGP ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯈꯨꯜꯉꯥꯛꯄꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕ ꯌꯥꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯗ꯭ꯔꯣꯟ ꯌꯥꯎꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯨꯜꯉꯥꯛꯄꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯝꯊꯤꯔꯕ
ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯤꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕꯁꯤꯡꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯒꯦ ꯈꯜꯂꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯌꯥꯎꯅ ꯑꯀꯟꯕ ꯂꯥꯟꯗꯥ ꯆꯠꯊꯔꯛꯄꯗ ꯃꯤꯆꯝ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯇ ꯅꯠꯇ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯦꯇꯦꯛꯇ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯂꯧꯈꯠꯀꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯧꯇ꯭ꯔꯨꯛ ꯈꯨꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯈꯨꯟꯖꯥꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ DIPRꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯤ ꯉꯁꯤꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ, ꯕꯣꯝ ꯑꯃꯁꯨꯡ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯀꯧꯇ꯭ꯔꯨꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗ꯭ꯔꯦ, ꯀꯌꯥ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯑꯃꯁꯨꯡ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯍꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯈꯨꯟꯖꯥꯁꯤꯡꯗ ꯆꯠꯊꯈꯤꯕ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯤ ꯍꯥꯏꯕꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯈꯨꯟꯖꯥꯁꯤꯡꯗ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯅꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯧꯇ꯭ꯔꯨꯛꯇ ꯂꯥꯟꯗꯥꯕ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯆꯩꯔꯥꯛ ꯄꯤꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯀꯨꯝꯖꯥ 2024ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯈꯕꯔ ꯀꯠꯇꯤꯡ ꯑꯃ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯀꯪꯂꯩ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯜ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗ ꯄꯣꯁꯠ ꯇꯧꯗꯨꯅ ꯂꯨꯞꯄꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯌꯥꯕ ꯃꯑꯣꯡ ꯆꯠꯊꯔꯛꯄ 𝗬𝗏 ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ ꯏꯞꯁꯥ ꯖꯤꯔꯤꯕꯥꯝ ꯕ꯭ꯔꯥꯟꯆꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯑꯥꯒꯁꯠ 24ꯗ ꯀꯪꯂꯩ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯜ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗ 𝗬𝗏 ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ 2024ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯈꯕꯔ ꯀꯠꯇꯤꯡ ꯑꯃꯕꯨ ꯅꯧꯍꯧꯅꯅ ꯄꯣꯁꯠ ꯇꯧꯔꯛꯄ ꯑꯁꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ ꯏꯞꯁꯥ ꯖꯤꯔꯤꯕꯥꯝ ꯕ꯭ꯔꯥꯟꯆꯄꯨ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯍꯜꯂꯦ ꯑꯃꯗꯤ CSOꯁꯤꯡꯕꯨ ꯂꯥꯟꯅ ꯎꯍꯜꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯥꯅꯤꯁꯃꯦꯟꯠ ꯐꯪꯕꯒ ꯂꯣꯏꯅꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯄꯣꯁꯠ ꯇꯧꯔꯛꯂꯤꯕ 𝗬𝗏 ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯁ꯭ꯀꯨꯜ ꯄꯤꯌꯣꯟꯅ ꯔꯦꯞ ꯇꯧꯈꯤꯕ ꯆꯍꯤ 12ꯒꯤ ꯅꯨꯄꯤꯃꯆꯥ ꯃꯤꯔꯣꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤ ꯆꯍꯤ 18 ꯁꯨꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯄꯤꯌꯣꯟ ꯑꯃꯅ ꯔꯦꯞ ꯇꯧꯈꯤꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯤꯔꯣꯜꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯥꯎꯟꯁꯤꯜ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄꯤꯌꯣꯟ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯆꯠꯊꯕꯗ ꯃꯍꯥꯛꯄꯨ ꯇꯦꯡꯕꯥꯡꯈꯤꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯊꯛꯇ FIR ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃꯁꯨ ꯊꯥꯡꯒꯠꯂꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯊꯣꯛꯈꯤꯕꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄꯪꯀꯖ ꯑꯃꯁꯨꯡ ꯑꯃꯤꯠꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯑꯍꯥꯡꯕ ꯌꯨꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯑꯃꯤꯠꯅ ꯃꯍꯥꯛꯄꯨ ꯔꯦꯞ ꯇꯧꯈꯤ꯫ ꯑꯗꯨꯒ ꯄꯪꯀꯖ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤ ꯆꯪꯂꯛꯄ ꯉꯥꯛꯇꯨꯅ ꯂꯩꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯋꯥꯀꯠ ꯑꯗꯨꯒꯤ ꯆꯦꯔꯣꯜ ꯄꯜꯂꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯃꯤꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯐꯤ ꯑꯃ ꯅꯝꯁꯤꯜꯂꯒ ꯔꯦꯞ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯋꯥꯀꯠꯂꯕꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗ ꯀꯤꯍꯟꯈꯤꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯊꯥ 5 ꯃꯤꯔꯣꯜꯂꯛꯈꯤꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯇ ꯆꯠꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯦꯀ꯭ꯌꯨꯖꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯦꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁꯦꯁ (POCSO) ꯑꯦꯛꯀꯤ ꯄ꯭ꯔꯣꯚꯤꯟꯁꯁꯤꯡꯒꯤ ꯃꯈꯥꯗ ꯑꯃꯁꯨꯡ ꯔꯦꯞꯀꯤ ꯆꯥꯔꯖꯁꯤꯡꯗ FIR ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ꯫ ꯄꯪꯀꯖ ꯀꯥꯎꯟꯁꯤꯜ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄꯤꯌꯣꯟꯅꯤ꯫ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯗꯤꯄꯦꯟꯗꯦꯟꯠ
ꯑꯗꯨ ꯑꯣꯏꯅ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯍꯧꯈꯤꯕꯅꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯃꯦꯗꯤꯀꯦꯜ ꯆꯦꯀꯑꯞ ꯇꯧꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇ ꯐꯥꯗ꯭ꯔꯤ꯫ ꯊꯨꯅꯃꯛ ꯐꯥꯔꯕ ꯌꯥꯏ꯫ ꯄꯟꯀꯖ ꯀꯥꯎꯟꯁꯤꯜ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄꯤꯌꯣꯟꯅꯤ꯫ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯗꯤꯄꯦꯟꯗꯦꯟꯠ ꯑꯗꯨ ꯑꯣꯏꯅ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯍꯧꯈꯤꯕꯅꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯃꯦꯗꯤꯀꯦꯜ ꯆꯦꯀꯑꯞ ꯇꯧꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇ ꯐꯥꯗ꯭ꯔꯤ꯫ ꯊꯨꯅꯃꯛ ꯐꯥꯔꯕ ꯌꯥꯏ꯫